Lamlong bazaar da ji oi bani ko dana thugai bagi mi myam na tanare police tanare wo bom ka pe okhul lambi lamlong bazaar अहमद मिंग कोसमसना थोई सोमबुंग रिलीफ कैंप शेल्टर होम लेजबने अखोई ngasi खोंजंग जे संगाई फेस्टिवल जे तौनबिनो हाने अखोई ngasi खोंजंग चंगजनदरपनेबा अखोई ngasi अखोई लाइव मयाम जिगा अदेदी अखोई लाइब्रेरीबा फोर्स अदेदी ऑफिसर मयाम एसपी का अखोई वारी सानाजबदा हौजिक अखोई लाइब्रेरी आईडीपी सिंग सिदा फमागा अखोई वारी कनो अखोई धरना तमम थोको प्रोटेस्ट तौजबा अदेदी मोइगिसु मोइगी लाइब्रेरी फोर्सिंग जे मोइ हल्ला पुजगिबा सिदा अखोई यानाबा एग्रीमेंट अमा पुनरे अदो अखोई फमम थोको सिदा अखोई आईडीपी सिंग सिदा प्रोटेस्ट तौरगा दम लाइजगनी ngasai jo haijare moi sida khut tharaktaba moina handokiba akhoi to khut tharaktaba akhoi na ju akhoi sidagi hendaba moi akhoi ga yana basi sine sida laibireba mayam je in missing je atopa to relief camp dagi sombung dagi sajiwa relief camp dagi adogidi loina longada dagi adedi chuchampur gi kan hoisu lapiri mayam la ga akhoi sida laimira pulap pulaga akhoi apunba committee akhoi pulap relief camp apunba relief camp gi oina pulap tawjabane sida khongjang je changjan mina baje akhoi mayam je aduga akhoi khongjang jidi Sangai festival loy dibok tu khongjang di dom changjan jagani aduga sangai festival karigumba ngasi loi sanjare haina moina oda tolaba adu tari akhoi khongjang lepe adu natra khati khongjang di chumbe lepoi loi social media thadongna doini ba social media thadongna baje mina uraga khoi si irang lepre lan loi gre haining iraba lan je loi driba ta sengna akhoi lan loi driba ni na festival je tawroi je haibane ba sida festival tawroi je haiba sida akhoi na moina yani lise kari dano